Nga ngauması loyi. Khurumjari mayam ado ngasi aigi channel siga mukbang ahanba oidoni bako mayam ado mayam aigi channel se anobani ado mayam support tauminasi aigi channel se subscriber tawbiramo ado ngasi aina thongna chajaraktori se nga thongbani bako baw thongbani ado siga nga leire se nga mamai leire bako ai nga mamai se yamna pame adaidi matungna siga leire bako aduga gidi 1 minute angang na yada na nga thuri ba mayam ado mayam ay nga sili nga mathen se amda yaujadre bako nga thongba na sum tawrani mayam ado mayam kay nungai trasu mayam jengminarasu ko ado mahi se siga leire mayam ay channel se subscriber tawsanbiramo please 50 subscriber phadadana live thaba yadana leire may barogi ni bako ithan to ibasiga ne mathin se amna tawba pamjadre bako adudana ai samasya na taw Yang angang coba kita inbi banu dah cha banu sa masih inbi dadi ati ba